आकाशवाणी इम्फाल Ngangom kiran pau pajari ahanbada maruiba pau Kabui Phurup ki nat amasung sanbiga sagon aduna lakliba kumhai gan ngai ngarangdagi hokhrei Security force na singnaba mafam singda thibomagi thawak chathabada khusu khulai kayamarum phagatle amasung Kendra ki Railway Mantri Ashwini Vaishnaw na hairi kumjali singani kunteret ki August 15 da Bharat da ahanba oina bullet train chenba hawragani Kabui Phurup ki gang ngai ngarangdagi hokre Phurup asigi ahal laman namadi pakhang leishabi sing yauna numidangi matamdasu nat ki oiba jagoi isegi thorum kaya pangthok naki kumai asi numit mangani chupna pangthokani kumai asigi matangda Akashvani Imphal ga khanana unabamada Kabui Union Manipuri ki President Dr. K. Hira Kabui na hai kumai asi yamna ngallingi matamdagi tinmu phattaba lainmu phattaba tanthoknaba pangthoktuna lakpa lining laishon ga mari leinaba kumhai amani kumai asina kabui singi nat masung chanabi ngaktuna thammada chawruba thodang lauri mahakna hai ngai haiba asi kabui khaktagi oiba nat ki oiba kumai makhan amani tingpu lengsong na ngai badi ibudo lining thosina tapi tamiba masi gangai se nakoi kabui ki oigedabani laika miga khaina kan nakoina mapu oina nakoi ki nat oina customary oina tawrakadabani haina tamiki kabui khaktagi oiba ipana ipuna ki channan pathap customary oiba lai hartatagi tawrakpa kumai makhan amani masi post harvesting gi wakalon natte mai puthopagi wakalon su natte ategi kumai ga mari neina de haina ehak thamjage Security force na chingnaba mafam singda area domination amasung thibomagi thabak leptana chathari Rajya Police ki control room na thadorokpa cherolamada hai Imphal East Jilla gi Irilbung Police Station gi manung chanba Langdum Nungjangbi area dagi security force na .32 gi magazine yawba local mat pistol ama 12 bore SBBL nongmai ama rifle ama hand grenade ani lathot shell ani pompi shell mari detonator ahum tube launcher ama bawpheng wireless radio set ani tongan tongan mo nongmai singi magazine tarukamasung nongmai maru chama kunthra manga fagatle Amaromda Imphal East Jilla gi manung chanba wangkhai ningthem pukri mapandagi ngarang security force na KYKL gi mi ama phare mangondagi ISP keyboard ama mobile phone handset ama amasung Aadhaar card ama phangle hari Imphal East Jilla gi Thobal Dam Police Station gi manung chanba Monglam Village area dagi ngarang security force na country met bomb kuntaret fagatle Bengaluru dagi Kaina Kumari Phauba Mai Pakna cycle thaukiba S Suresh Kumar bo Pradhan Mantri Narendra Modi na thagat phongdokre Social media ra thagat pawarolomada Sri Modi na hai Suresh Kumar gi cycle thaubugi wari asi isham samna mai pakpagi khongchit ama oibata natana mahaki wakhal amasung thongna bo mayak sengna utli Sri Modi na hai mahaki khongchit asina khunai da horkliban harul singda masama uphana madi pungning wakhal chumna lehinabagi paujel piri Sri Modi na Suresh Kumar da phone tawduna mahaki honaba kanba masung thongna adugidamak thagatpa phongdokhi tabiriba pawasi Akashvani Imphal dagini Kendra ki Railway Mantri Ashwini Vaishnaw na hairi kumjali singani kuntaret ki August 15 da Bharat da ahan boina bullet train chen bahawragani New Delhi da pawmishin wafam asi phongdokladuna mantri na hai ahan bu bullet train gi project asi hojik Ahmedabad tagi Mumbai phawgi marakta sengbatli hariba project asi loishinduna mathang chahi gi August 15 gi chen bahawna na bakkan honari project asi gi ahan ba section da Surat tagi Delhi Mora phawba pahit kani madugi mathang da Bapi dagi Surat phawba makhatana paikhatna pandam thamli Pradhan Mantri Narendra Modi na Kolkata masung Guwahati gi marakta chengedaba Bande Bharat sleeper rail gari athu matamda lam tharagani Rail Mantri Ashwini Vaishnaw na hai lebak asigi ihan hanba Bande Bharat sleeper rail gari asi athu matamgi manungda Kolkata masung Guwahati gi marakta chelhangani New Delhi da pawmisinga unabada Sri Vaishnaw na hai hariba rail gari asi chaliba tha asigi manungda haudoklagani kilometer lising amadagi lising ama chamnga phawba sangna chenabagi damak hojik sleeper tarataruk leire rail gari singa sigi atongmal lupa lising ani chahum dagina tongan khudongchawa sing yauraga
lupa 3,700 fauba oiraba yai. Kendra ki Chemical and Fertilizer Mantri JP Nadana lupa koti lak anirong gyoikadaba har gi subsidy sing pinanaba e-bill system ama haudokre. New Delhi dangarang pangtokpa thormamada mantri na hai nong na haudokliba online system asina har ga mari lenaba subsidy sing hena manung mapan faunu ubang mangmongda pibang malagani. Hanadi subsidy pibagi thabak tawbada matam sangma masung khudongchadaba kya thangnaramadu anawu thorang asidadi hena laithuk hanbatanatana matam sangba sangsu hanthalagani. Prasar Bharati ki Chief Executive Officer Gaurav Dwivedina New Delhi da laiba Akashvani Bhavanda Jati ki isai wariba Bande Mataram gi Carnatic amasung Hindustani version phongkhre. Bande Mataram na sahi samyangkai suruk beginning sing thaurung gi sarukama oina digital gi mongdo puthokliba version ani adu phongkibani. Thorum do wangang bra Sri Dwivedina hai Bande Mataram asi ningtam ihogi isam chamba isai amakhak natte masina jati ga punma saktama masung integrity sagat pada chaw na mateng pangli tongan tongan music singaloina na puthokliba isai gi mawng asina laibak asigi miyamda apunba gi saktama masung kala sanskriti gi asetwa mari sagat pada chaw na mateng oiragani. Akashvani gi pau kangbugo na bada Sri Dwivedina hai isai asina laibak asigi miyamda maribak maramda munung shibagi wakhalon phawon batana tana jati gi damak kathopagi wakhalon su phawon gani. Tongan tongan ba music kun mangada Bande Mataram asi puthoknanaba pandam thamli. Nauno phongkiba Bande Mataram gi version ani aduki composer Ustad Johar Ali na hai isai asi Carnatic music ki mawngda masung Hindustani ki mawngda nauno onthoktuna puthokpani. Rashtrapati Draupadi Murmu na hairi Bharat asi malem gi khwairigi inak khunba ahum suba laibak oinanaba honari. Pandam masi fangnaba honabada Artificial Intelligence AI na maroiba thodang lobagi tangai fadabalai. New Delhi gi Rashtrapati Bhavanda ngarang pangtokpa AI ga mari lenaba thormamada Rashtrapati na hai AI haibasi isam chamba technology amanate masi laibak asibu asumba maikeida ahongba puraknaba khulai amani. Laibak asigi pothok chathok hengat hanaba naha singda thabak piba ngamhannaba amasung atai chahut thorang kayada AI na achobu thodang logadori. Malem ki kumang yang na sakulak leba Bharat kumba laibak amada AI na maroiba thodang logdaba maramna laibak asigi mipum khunimak na AI gi wakhalon ningthina khangnaba honabagi tangai fadaba lai hainasu Rashtrapati na makhatana phongdokki. Kendra ki Rural Development, Agriculture amasung Farmers Welfare Mantri Shivraj Singh Chauhan na ngarang Maharashtra gi Ahmednagar jila da pangtokpa Special Gram Sabha mifamama saruk yakre. Thorum do wangang mada mantri na hai Biksit Bharat Ji Ramji Ek lisingani kunmanga asida khungang da leriba job card worker singda chahi amada numit chama kunmanga ni thabak piba masung makhoi gi khusuman hapta amagi manung da sungsoi soidana pigadabani haiba wafam sing yauri. Karigumba numit tara mangani gi manung da sinmi singi khusuman piba da thengtharabadi chada paisa manga gi chang da sendoi haptuna khusuman pigani. Mahana hai anauba aina sina hana leramba MG Narega asi henama pangin kankhat handuna khungangi miyam da chawna kanaba piragani. Khungang singi darkar lebagi matung inna karam karamba sakhut thorangi thabak sing paikhat pa yabagi habadu Gram Sabha singna warip laugani. Haribas ki masida ising yokshinduna thamba sakhut thorangi masak sing hena fagat hanba khungangi miyangi punsimeng fagat hangadaba thabak sing paikhat pa masung mahoksana thonba khudong thiba sing ngakthongna bo honaba asina singba thabak thorum kaya yauri. Defense Research and Development Organization DRDO linkat kibagi common numita ngaksil mantri Rajnath Singhna masigi baigyanik singamadi atai miyoy singi maphamda nungaiba phongdokre. Haujik aroibada maroyo pau amuhanna. Kawi Puruk ki nat amasung chanabiga sagona duna laklaba kumhai gan ngai ngarangdagi hokre. Security Force na singnaba mapam singda thiba magi thabak chathabada khusu kulai kya marum phagat amasung. Kendra gi Railway Mantri Ashni Vaishnaw na hairi kumjali singani kuntaret ki August 15 da Bharatda ahanbo oina bullet train chen bahoragani Paulo Jere.